आकाशवाणी इम्फाल R.K Gorani na pau pazari ahanbada maruiba pau sapogi bangi mayokta All Assam Manipuri Youth Association na National High Kuntra Mapan gi Assam gi sarukta counter blockade chathaba haukre Laibag asna miram da pot on bigi sang $1 billion chamri gi pandam yobang ambada Pradhan Mantri na nungai phongdokli amasung Center of India Trade Unions na strike tharingi manungda mai mahuk sagum phangan na badar kaleba thorang sing paikat na ba Power Mantralayan khanghan kre Laibag asda huzik oiriba COVID-19 ki fibam yenglaga tabi riba singna laicet asde ngak thokna ba makhage niyom singang na chatpina ba haijari vaccine kapa yarba mipum khudimak sungsoi soidana vaccine kapthokpiu face mask upiu social distancing soidana ngakpiu amadi khucha sengna hamdokpiu maimit sengna tathokpiu haujik mapungoiba pau Southern Angami Public Organization sapona Imphal Dimapur lambi de kauriba matam kaktaba bangi mayokta All Assam Manipuri Youth Association na National Highway Kuntra Mapan gi Assam gi sarukta haukiba ahing nongyai dige counter blockade chathaba haukre Sapogi banasi yengduna petroleum gi pothok puba gari sing National Highway Kuntra taret Imphal jiribam lambirom da chatpa haukre ngarang ahang oil tanker amasung LPG bullet truck sing security escort kaloina na jiribam rom da chatki Nagalang ni mapong kya da pandron lairamba oil tanker yauna malgari sing jiri lambirom da Imphal tamna lagna ba haukre Manipur da ngarang nong namiyoy ahum COVID-19 dagi napa fakhi aduga COVID ki anoba case ahum thengna ki Masigaloina na Raija sa hausi COVID ki active case ni phu leiri leina astagi napa pharap ki sang na sad mai pudran pandasmik mari anini Marak asta Raija sa hausi phau da COVID vaccine dose lakh kuntaret lising humdani pan samri humpu manga kap kre masigi manungda anba dose lakh tara manga lising kuntra mari chatre ni phuma thoi amasung ani suba dose ta lakh tara ma thoi lising humdani pan chamri humdra manga ni hausi phau da precaution dose lising humpu manga chani ni phuma pan kap kre Laibag asna miram da poj on bigi sang $1 billion chamri gi pandam yobang ambada Pradhan Mantri Narendra Modi ne nungai phongdokli Akashbani ki thona chandoki ba mahaki man ki baat tharomda Shri Modi na hai Laibag asna saba polam sing haujikti malem gi kasin koya thungne lairiba anuba kaithel sing da yohon mangamle Laibag aski potos ki magun hena phakat hana basu mahang na hairi Pradhan Mantri na hai Laibag asna saba polam sing malem gi mafam pumna makta pamna bagi sang hengalakli machina Laibag asigi supply chain mo hena mapangal kangkhat halle mahak na hai Assam gi haila kandigi sauni polam sing Osnabat ki hanlum gi pothok sing Bijapur gi uhai wahi amade manama sing amasung Chandauli gi chawha gi pothok pam hengalakli Shri Modi na hai April tareta malem gi haksel mit palan tawgani yoga natrak ayurved gi mateng na haksang phana thamnaba Bharat ki miyam gi wakhalona si malem gi mafam pumna makta pamnaba hengalakli Magna hai hauki ba sayol da Qatar da yoga gi tharom ama sin ki maduda laibak sama tara mari gi miyoi sing saruk yadun anoba world record ama semba ngam ki Pradhan Mantri na hai ayush ki ido ke kaithel so nongma gi sakhat lakli tahi taru ki mamang da ayurveda hidak lang thake kaithel da lupa koti lising kuni thoram gi karbar chatharam badunga sidi lupa koti lakh ama lising ni phurom yobang ngamle magna hai Startup wall amadi ayus asi miyam gi pungning singsina pham oiri tabi riba pawasi Akashbani Imphal dagini Center of India Trade Unions situ na strike tharingi manungda mai mauk sagum phangan na badar kalaiba thorang sing pakhat na ba Power Mantralayan na mai leina ba sing da khangan kre situ na laibak sin ba thungbudanga sidagi hauraga tha asi kontra phaw strike kauri Power Mantralayan thokpa advisory amada hai May sisinaribe miyoi sing yengduna ngasi amasu hayeng tawgadaba shutdown gi thabak thorom sing amung hana semdokani Miyam na ipaw pinaba amni darka leiba sing phangan mangamna bagi namak nongmoda pung kunmari hangba control room su thabak hauragani Laibag asta hauji phawda COVID vaccine dose koti sama phum de lakun gi mathakta kap kre Kendri hakselam su yaifa yumbal Mantralayan hai hauki ba pung kunmari da COVID ke anoba case lesing amaga samri hena thengna ki hauji Laibag asta COVID ki active case lesing taratur ki mathakta leiri
ꯍꯧꯈꯤꯕ ꯄꯨꯡ 12ꯗ ꯀꯣꯚꯤꯗ ꯀꯤ ꯑꯅꯥꯕ 1,900 ꯍꯦꯟꯅ ꯅꯥꯕ ꯐꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯗꯒꯤ ꯅꯥꯕ ꯐꯔꯛꯀꯤ ꯆꯥꯡ ꯆꯥꯗ 49.85 ꯌꯧꯔꯦ꯫ केंद्रीय शिक्षा मंत्री धर्मेंद्र प्रधान हाइरी 12 सूबा चाही चा असी ज्ञान लौसिंग ओइबे चाही चा अम ओइगने अमसुंग मसिदा IIT बॉम्बे न अचोबा थौदांग लौगनी। IIT बॉम्बे कैंपस की नौना साब हॉस्टल संगाबगी थौरमदा मंत्री न हाई हौजिक्ति ज्ञान लौसिंग द युमफम ओइबे इकोनॉमी अमसुंग सर्विस सेक्टर की इकोनॉमी रोम न संगसिल्लकली। IIT बॉम्बे दगी पास तरप महिरोय सिंगना मिगी मखार थबक तौबगी महुत्ता अतै मियोय सिंगु थबक पीबा अमदी एंटरप्रेन्योर सिंग ओइनबा होनबरोमदना हेन मेंग संगदबनि हाइनसु मंत्री न फोंदोखी। ngasi phongba pause sing maroi pausing dam hauji Wahengbam Washington leire Washington Thagachari Gorani Sharon Angami Public Organization Chapogi Banamadi Masiga Mari Lainaba Pausingna ngasi phongba pause singi maroi ba pau oiri sana lepakta Chapogi matam kaktaba highway banna Manipur gi miyam awa chaitheng phangba hore haina ahanba headline piri Shanghai Express ki Manipuri amadi English edition animakta All Assam Manipuri Youth Association na haukiba hingnong yaidagi National Highway Kuntra Mapal gi Assam gi sarukta Chapo gi ban sigi mayokta counter ban kaukibagi pau chauna headline tawduna fongnari Assam da counter ban haukibagi pau asi pongna phamdasu chauna headline tawbaga loinena jiri lambida pot puba gari sing changlakpa hore haina color headline da fongli Morning Bell Naharoli Thautang Imphal Free Press Iraipa Khuyalan Pauna Singba Pause Singdasu Pawasi headline Tori People's Chronicle da Nagaland Panduna Leramba Truck Sing National Highway Kuntra Taret Lomda Lakle Haina Chauna headline Piri Senapati gi Hornbill Express Surachanpur gi Maswana Thargi Amadi Tamenglongi Ganphu Mail Dasu Chapo gi Matam Kaktaba Ban gi Mayokta All Assam Manipuri Youth Association na counter ban kaukibagi pawasi maroiba paw aina headline tawduna phongli Sapo gi mathakta action lokhatrabadi counter blockade chatharakpa yai haiba All Manipur Muslim Organization Coordination Committee gi wafam su pawse kharada phongli War on Drugs hena khumang chawsilakli Michelle Oikraba ani court ta FIR Tauranaba Kangali Haiba Pawamashu Naharugi Toktangi Ani Subai headline da Phongli Shanghai Express ki English edition da War on Drugs to My Park Nasathari Heroin gram Chatret Kulhumdoi Brown Sugar gram Sahum Tarataret Phare Haina headline da Phongli Drugs Kamari Lainabate Paushinda Surchanpur gi Nishin Tuhil Tuda Anoba Sarkar Sem Labatungda Lupa Koti Tara Mangaronggi Drug Fare Haiba Mukhyamantri N Biren gi wafam maroiba paw aina phongli Laibak asigi Ganatantra gi damak Shakti Laibak Congress Tangai Fade Haiba Kendra gi Mantri Nitin Gadkari gi wafam Imphal Free Press ki ahanba headline paw aina phongli Manipur da ngarang World Theatre Day gi thoram pangthokibagi pawna Iraipaki ahanba headline paw oiri Nagaland gi Mantri amasung BJP Lusingba Imna along na phongdok kiba waphambu naga hoho na kanna yaning daba phongdok pagi pau Hornbill Express amasung Ganphu Mail da maroiba pau aina phongli Raija Sarkar na numit chamani gi work program launch tawkiba amadi office kabagi nauna lep kiba matam gi pau Tamenglong da phongba the jam gi maroiba pau oiri Tamenglong Times tana mantri singi portfolio yanthokiba MLA singi tolof Hengdet Kibagi Pau Nisimba Singasi Maroiba Pau Ina Fongnari Gorani Thagachari Washington Loisilakpada COVID-19 ingak thonaba vaccine kapthokpa face mask upa phu taruk lamna leiwa khutsamdi mai mit tarutana na thamba haib achama thong singang na chatpinaba amuka na ningsingjari Haujik aroibada maroiba pau amuk hana Sapo gi ben gi mayokta All Assam Manipuri Youth Association na National Highway Kuntra Mapan gi Assam gi sarukta counter blockade chathaba hokre Laibak asna miram da pot on bagi sang $1 billion chamri gi pandam yoba ngambada Pradhan Mantri na nungaiba phongdokli amasung Center of India Trade Unions na strike chatharingi manungda mai mahusagum pangan na badarka leba thorang sing pakhat na ba Power Mantralaya na khangan kre Pauloi jare